Loushing Chaphugi Nuksiraba, subscriber amasung viewers singbu, ahanba maktada, channel asigi maikaidagi, taramna ukjari. Mayamgi apambagi matunginna, James Webb Telescope na, September tha faugi manungda, Thadorakhiba photo singi marik chumba, explanation mamangda tawkhibaga loinena, October tha dagina Houjikfaobada, Thadorakhiba angakpa amasung, Loushing piriba photo sing, Mayamgi mafamda ngasi amu, uduna lakchari. Channel asibu nuksibiduna, like, share, subscribe toksinbiyo haijaraga. Explanation asi hongnaba tensinjage. 2021 gi December tang 15 da JWST na launch tawkhibadagi thadorakhiba angakpa mafamsing mayamsu ubiramlani. Handak hawkhiba October gi tang 12 da October thagi yahananba oina Wolf Ride 140 haina maming thonba Thawan Michak Jura amagi oiriba mawong matawni mayam yengbiyu. Hairiba pair of star asigi star amagi mamingni Wolf Ride star hairisi. Adubu star anisi amana amabu koiduna laibagi khongchat amadani chatlisi. Khongchat asigi mawong mataw yenglaga astronomer amasung scientist singna Wolf Ride 140 haina khangnai. Wolf Ride star asi aikhoigi numitagi saruk 15 hena lumba oi. Adubu haujikti star asi mapunsi loiramdai naksilakle hairi. Prithibidagi 5000 light years lapna leiriba pair of star asi black hole amada loishinkiba natraga supernova oina pokhairaga loishinkini hainasu scientist singna phongdokli. Photo asida uriba dust ring 18 asi star amada orbiting tawbada naksilakba matamda makhoi masadagi carbon sing kapthoraktuna uful oina lehenduna gas amasung dust ring sing form tawkhibani hairi. Hairiba dust ring sing asi ring ama form tawbada 7.93 years matam changi hairi. Image asi JWST gi MIDI haina khangnaba mid infrared instrument na lawrakhiba image ni. October thagi ani subo oina 19 October 2022 da Pillar of Creation haina maming thonba mafam asigi image amuk mayamda JWST na thadorakhi. Mafam asi yengbada aduki matik angakpana thanba haibadu oibani mayam. Mamangda Kirina Nebula gi thadorakhiba mafamga adum manabani. Adubu handaki sidi Eagle Nebula haina khangnaba Prithibidagi 6500 light years lapna leiba nebula adugi small region amakhakni. Mamangdasu haijakhrabani nebula asi star planet singi oirakfamni haina. Maram asinani Kirina Nebula amasung Eagle Nebula anigi image asi hairap manarisi. Yengbiyu mayam image asida munna Thawan Michak sing leptana sariba mafam amani. Hek yengbada desert haibadi marabhumigi mafam amadagi ching sing form tarokpa haifet manbani. Asengbadi gas amasung dust singna ngaihak laitana mawong mataw honghaliba mafam amani. Image asi nearcam haibadi near infrared camera na lawrakpa image ni. Eye diffraction spike haibadi masek nipal thokna uriba nganglainaba machu oiba Thawan Michak sing asinani amukka hena nebula asigi masak fajahalisi. Pillar haina khangnariba ching manba shape maraksida volcano gi mahi lava chendrakpagum uriba asisu mai mahi dinate. Masi Thawan Michak singna form tawbagi matamda gas amasung dust sing yam kungna ngakpa fangba Chaphu da kapthorakpagini. Mafam asida form tawriba star sing asi yamna nauriba chahi lising muk hena suraba makhata na chahi million kya semba saba tawrakadaba Thawan Michak ngaktani. Hairiba image asidagisu research tawriba singna star formation asigi chapchaba mawong amasung star population asi thidokpada mateng yamna oigani hairi. Ahum subo oina Max 0647 haina mingthonba gravity chang wangna leiramgani hainaba galaxy cluster amakhaki mafamni. Mafam asida JD1, JD2 amasung JD3 haina maming tholiba asina Max 0647 JD system ni. Yamna lapkhibana maram oiraga mayekti sengfatpa ngamdre. JWST gi nearcam na lawrakpada lapkhiba sigi mathakta galaxy cluster asinasu cosmic lens amagi saktam lauduna Max 0647 JD system gi masak asi hena chaithok ali hairi. Mafam asi prithibidagi 13.26 billion light years lapna leiramgani haina phongdok'i. Karigumba arapa asina chumlagadi Big Bang hek thokhibaga chahi 427 millions matungda form torokpa mafam oiramgani haina scientist singna panari. Mari suba content asigi iroi loibo oina 9 November 2022 da JWST na Wolf Landmark Melot haina khangnaba dwarf galaxy asigi image amuk mayamda thadorakhi. Hairiba image asisu JWST gi nearcam na lawrakpani. Masina mamangda VLT
हाइबदी भेरी लार्ज टेलीस्कोप न लौरखिबा इमेज नि 2016 गी 23 मार्च दा VLT न थादोरखिबनी वोल्फ लून मार्क मेलोड असि इरेगुलर गैलेक्सी अमगी मनुंग चन्ना लैब गैलेक्सी अमखंगनी गैलेक्सी सिंगी मतंगदा खंगद्रिबा यावरगसु लिंक हपचरमगे डिस्क्रिप्शन दा मैम चंगलगी यिंगबियु हंदक थादोरखिबा JWST की इमेज असिदगी अखोइगी मिल्की वे गैलेक्सी मपांदा मयेक सेंगफातबा स्टार सिंग नैनाबदा कानाबा यामना पीगनी हाइरी अनौबा अपडेट लाकपखै मयामगा पुन्ना लौसिंग ओइमिनसी मथंग नुंगाइबा कंटेंट ता मयामगा मुक पुन्ना थेंगनसी।